Hello ma'am, welcome back to my channel. ꯑꯩꯒꯤ ꯁꯦ ꯉꯁꯤꯒꯤꯁꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯖꯅꯝ ꯈꯔꯁꯦ ꯑꯩ ꯐꯨꯛꯀꯦꯕꯀꯣ. ꯑꯗꯣ ꯂꯩꯕꯥꯛꯁꯦ ꯌꯥꯎꯗ꯭ꯔꯦꯕ. ꯂꯩꯕꯥꯛꯇꯣ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒ ꯅꯤꯄꯥꯁꯤꯒ ꯂꯩꯕꯥꯛꯁꯦ ꯍꯥꯞꯄꯜꯂꯒ ꯃꯉꯣꯟꯗ ꯈꯤꯇꯪ ꯇꯦꯃꯥꯏꯍꯟꯒꯦꯅ ꯇꯧꯔꯤꯅꯦꯕꯀꯣ. ꯑꯗꯨꯅꯤ ꯖꯅꯝ ꯊꯥꯐꯝꯅꯤ. ꯖꯅꯝꯁꯦ ꯐꯨꯛꯄꯗꯤ ꯚꯤꯗꯤꯑꯣ ꯇꯧꯍꯧꯗ꯭ꯔꯦ ꯃꯌꯥꯝ. ꯑꯗꯣ ꯑꯁꯤꯁꯦ ꯂꯩꯕꯥꯛ ꯍꯥꯞꯍꯜꯂꯤꯅꯤ. ꯂꯩꯕꯥꯛ ꯍꯥꯞꯄꯒ ꯊꯨꯒꯥꯏꯔꯒ ꯀꯣ ꯐꯖꯅ ꯇꯦꯃꯥꯏꯔꯒ ꯁꯟꯊꯤ ꯑꯀꯨꯞꯄ ꯆꯥꯏꯔꯒ ꯑꯗꯩ ꯊꯥꯗꯣꯏꯅꯤꯀꯣ ꯃꯌꯥꯝ. ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩ ꯇꯧꯔꯤꯁꯦ. ꯃꯌꯥꯝ ꯖꯅꯝ ꯊꯥꯐꯝꯁꯤꯗꯤ ꯇꯧꯕ ꯂꯣꯏꯔꯦꯀꯣ. ꯅꯨꯄꯥꯗꯨꯅ ꯇꯧꯕꯤꯔꯝꯃꯦꯀꯣ. ꯑꯩ ꯍꯧꯖꯤꯛ ꯎ ꯃꯣꯔꯣꯛ ꯆꯔꯥ ꯑꯃꯈꯛ ꯂꯩꯕ ꯃꯗꯨꯗꯣ ꯊꯥꯒꯦꯀꯣ. ꯁꯤ ꯖꯅꯝ ꯊꯥꯐꯝ ꯃꯅꯥꯛꯀꯤꯁꯤꯒ ꯈꯔ ꯇꯧ ꯊꯝꯃꯦꯕ. ꯁꯤ ꯂꯩꯕꯥꯛꯁꯤ ꯈꯔ ꯊꯨꯒꯥꯏꯔꯒ ꯃꯣꯔꯣꯛ ꯆꯔꯥꯁꯦ ꯊꯥꯖꯤꯟꯒꯦꯁꯦ. ꯈꯪꯗꯦ ꯃꯐꯝꯁꯤꯗꯤ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥ ꯐꯪꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯦ. ꯅꯨꯡꯁꯥ ꯐꯪꯗꯕꯅꯤꯅ ꯈꯤꯇꯪ ꯄꯣꯠꯁꯦ ꯑꯣꯏꯕꯗꯤ ꯋꯥꯠꯂꯤ. ꯑꯗꯨꯕꯨ ꯃꯣꯔꯣꯛ ꯆꯔꯥꯁꯦ ꯑꯗꯨꯝ ꯊꯥꯖꯤꯟꯒꯦ. ꯀꯣꯟꯅ ꯍꯌꯦꯡ ꯕꯣꯔꯁꯥ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯅꯨꯡꯁꯥ ꯐꯪꯉꯦꯕ. ꯍꯧꯖꯤꯛꯇꯤ ꯏꯪꯊꯝꯊꯥꯅꯤꯅ ꯑꯃꯨꯛ ꯅꯨꯡꯁꯥ ꯐꯪꯗꯦ. ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ. ꯏꯁꯤꯡ ꯈꯤꯇꯪꯒ ꯍꯩꯕꯤꯒꯦ. ꯇꯦꯛꯈꯠꯅꯕꯒꯤ ꯁꯤꯔꯨꯝ ꯇꯧꯋꯦ. ꯃꯌꯥꯝ ꯑꯩꯒꯤ ꯖꯅꯝꯗꯨꯅꯤ, ꯅꯍꯥꯟ ꯐꯨꯛꯄ ꯖꯅꯝꯗꯨꯅꯤ ꯁꯤꯁꯦ. ꯑꯩꯅ ꯂꯩꯕꯥꯛꯁꯦ ꯊꯨꯒꯥꯏꯔꯒ ꯃꯔꯥꯁꯤꯒ ꯑꯁꯤꯒꯤ ꯃꯅꯥꯁꯤꯒ ꯇꯣꯉꯥꯟꯗꯣꯏꯅꯤꯀꯣ. ꯃꯔꯥꯁꯤꯅ ꯀꯠꯊꯠꯂꯅꯤ. ꯑꯗꯒꯤ ꯊꯥꯒꯗꯕ ꯈꯔ ꯊꯝꯃꯒ ꯃꯅꯥꯁꯤꯅ ꯆꯥꯅꯕꯩ ꯊꯝꯃꯅꯤ. ꯁꯤꯃꯨꯛ ꯇꯥꯡꯁꯤꯃꯨꯛ ꯀꯠꯊꯠꯂꯒ ꯑꯗꯩ ꯃꯈꯥꯒꯤ ꯃꯔꯥꯁꯤꯡꯁꯦ ꯃꯔꯥꯁꯤꯡ ꯀꯛꯇꯣꯏꯅꯤꯀꯣ. ꯑꯗꯣ ꯇꯧꯁꯤ ꯌꯦꯡꯁꯤꯁꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕ. ꯃꯌꯥꯝ ꯑꯁꯤ ꯑꯩ ꯀꯛꯇꯣꯏꯅꯤꯀꯣ. ꯑꯁꯤ ꯀꯛꯑꯒ ꯃꯔꯥꯁꯤꯅ ꯇꯣꯉꯥꯟꯅ, ꯑꯗꯨꯏ ꯃꯊꯪ ꯃꯅꯥꯁꯤꯅ ꯇꯣꯉꯥꯟꯅ ꯇꯧꯗꯣꯏꯅꯤ. ꯃꯀꯣꯛꯁꯦ ꯂꯧꯊꯣꯛꯇꯣꯏꯅꯤ. ꯃꯅꯥꯁꯤꯅ ꯇꯣꯉꯥꯟꯅ ꯊꯨꯃꯣꯛ ꯃꯆꯥ ꯑꯃꯗ ꯍꯥꯞꯄꯦ. ꯑꯗꯩ ꯃꯔꯥꯁꯤꯅ ꯊꯨꯃꯣꯛ ꯃꯆꯥ ꯑꯃꯗ. ꯑꯗꯩ ꯑꯩꯅ ꯊꯥꯕꯒꯤ ꯊꯝꯃꯤꯕ ꯆꯥꯡꯁꯦ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯊꯝꯗꯣꯏꯅꯤꯀꯣ. ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯀꯛꯇꯣꯏꯅꯤ ꯍꯧꯖꯤꯛ. ꯃꯌꯥꯝ ꯑꯩꯒꯤ ꯖꯅꯝꯗꯣ ꯁꯤꯈꯛ ꯆꯔꯥ ꯊꯣꯛꯑꯦ. ꯁꯦꯝꯗꯣꯛꯅ ꯖꯅꯝ ꯃꯔꯥ ꯇꯣꯡꯉꯥꯜꯂꯦ. ꯑꯗꯒꯤ ꯁꯤ ꯂꯩꯕꯥꯛꯁꯤꯁꯤꯅ ꯖꯅꯝ ꯃꯈꯣꯡ ꯊꯥꯗꯣꯏꯕ ꯖꯅꯝ ꯃꯐꯝꯗꯨꯒ ꯍꯥꯞꯆꯤꯜꯂꯅꯤ ꯂꯩꯕꯥꯛꯁꯤꯡꯁꯦ. ꯑꯗꯩ ꯖꯅꯝꯅꯁꯨ ꯀꯛꯊꯣꯛꯑꯦ. ꯑꯗꯒꯤ ꯖꯅꯝꯁꯤꯡꯗꯣ ꯖꯅꯝ ꯃꯆꯥꯁꯤꯗꯤ ꯑꯗꯨꯝ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯗꯨꯝ ꯅꯝꯁꯤꯜꯂꯨꯔꯅꯤ. ꯁꯤ ꯄꯤꯛꯃꯟꯈ꯭ꯔꯦꯅ ꯀꯛꯊꯠꯇꯔꯦ. ꯖꯅꯝꯁꯦ ꯆꯔꯥ 5 ꯇꯧꯅ ꯁꯦꯝꯃꯅꯤ. ꯆꯔꯥ 5 ꯀꯥꯡꯒꯨꯜ ꯑꯃꯗ ꯆꯔꯥ 5 ꯇꯧ ꯊꯥꯔꯅꯤ. ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯆꯔꯥ 5 ꯇꯧ ꯊꯥꯕꯁꯦꯀꯣ ꯌꯦꯡꯗꯣꯏꯅꯤ ꯍꯣꯔꯦꯟ. ꯑꯣꯛꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯁꯤꯜꯂꯅꯤ ꯃꯐꯝꯗ ꯑꯗꯨꯝ. ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ 5 ꯇꯧꯅ ꯈꯟꯗꯣꯛꯑꯦ. ꯁꯦ ꯃꯌꯥꯝ ꯄꯥꯝꯕꯤ 5 ꯇꯧꯅ ꯁꯦꯝꯃꯦ. ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯁꯤꯕ. ꯃꯌꯥꯝ ꯁꯤ ꯖꯅꯝ ꯊꯥꯐꯝꯗꯨꯅꯤꯀꯣ. ꯁꯟꯊꯤꯁꯦ ꯑꯩ ꯄꯨꯔꯛꯏꯅꯤ. ꯁꯟꯊꯤꯁꯦ ꯆꯥꯏꯁꯟꯗꯣꯏꯅꯤꯀꯣ. ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯕ ꯌꯦꯡꯁꯤ. ꯑꯩꯁꯤ ꯈꯤꯇꯪꯒ ꯊꯨꯒꯥꯏꯗꯖꯥꯠꯂꯣ. ꯂꯩꯕꯥꯛꯁꯦ ꯃꯇꯨꯝ ꯌꯥꯎꯔꯤ. ꯅꯤꯄꯥꯅ ꯇꯧꯔꯝꯃꯤꯁꯦ ꯈꯤꯇꯪꯒ ꯊꯨꯒꯥꯏꯔꯒ ꯁꯟꯊꯤꯁꯦ ꯆꯥꯏꯗꯣꯏꯅꯤꯀꯣ ꯃꯌꯥꯝ. ꯑꯗꯨꯒ ꯑꯩ ꯊꯥꯗꯣꯏꯅꯤ. ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕ.
ꯃꯌꯥꯝ ꯑꯩꯁꯦ ꯊꯨꯒꯥꯏꯕ ꯂꯣꯏꯔꯦ ꯁꯤ ꯁꯟꯊꯤ ꯑꯀꯪꯕꯁꯦ ꯆꯥꯏꯁꯟꯗꯣꯏꯅꯤꯀꯣ ꯃꯌꯥꯝ ꯁꯟꯊꯤ ꯑꯀꯪꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯊꯛꯇ ꯂꯣꯏ ꯆꯥꯏꯁꯟꯗꯣꯏꯅꯤ ꯃꯌꯥꯝ ꯁꯟꯊꯤ ꯆꯥꯏ ꯂꯣꯏꯔꯦꯀꯣ ꯍꯧꯖꯤꯛ ꯑꯩ ꯀꯩꯅꯣ ꯊꯥꯕꯒꯤ ꯀꯥꯡꯈꯨꯟ ꯁꯦꯝꯒꯦꯀꯣ ꯃꯌꯥꯝ ꯀꯥꯡꯈꯨꯟ ꯁꯦꯝ ꯂꯣꯏꯔꯒ ꯀꯌꯥꯝ ꯀꯥꯡꯈꯨꯟ ꯀꯌꯥꯝ ꯊꯣꯛꯖꯕ ꯊꯣꯛꯑꯒꯅꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯒꯤ ꯉꯁꯥꯏꯗꯤ ꯃꯉꯥ ꯇꯧꯅ ꯁꯦꯝꯅ ꯄꯨꯔꯛꯏꯅꯦꯀꯣ ꯀꯥꯡꯈꯨꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯦꯡꯒꯅꯤꯃꯉꯥ ꯆꯜꯂꯒꯗꯤ ꯆꯜꯂꯦ ꯅꯠꯇ꯭ꯔꯒ ꯂꯤꯛꯀꯗꯕ ꯑꯣꯏꯔꯒꯅ ꯃꯔꯤ ꯊꯥꯔꯦ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯀꯥꯡꯈꯨꯟ 24 ꯊꯣꯛꯏꯕꯀꯣ ꯑꯗꯨꯅ ꯑꯩ ꯃꯔꯤ ꯇꯧꯅ ꯊꯥꯔꯅꯤ ꯑꯁꯤꯒ ꯆꯟꯅꯕꯒꯤ ꯊꯨꯡꯅꯕꯒꯤ ꯊꯥꯔꯅꯤ ꯀꯩꯅꯣ ꯄꯥꯝꯕꯤ ꯃꯔꯤ ꯇꯧꯅ ꯃꯌꯥꯝ ꯑꯁꯤ ꯉꯔꯥꯡ ꯑꯩ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏꯕ ꯉꯝꯍꯧꯗ꯭ꯔꯦꯕꯀꯣ ꯉꯁꯤ ꯃꯊꯪ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝ ꯑꯁꯤꯁꯦ ꯑꯩꯅ ꯉꯔꯥꯡ ꯊꯥ ꯂꯣꯏꯔꯒ ꯏꯁꯤꯡ ꯍꯩꯕꯤꯔꯝꯃ ꯊꯝꯕꯤꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯖꯅꯝ ꯊꯥꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯣꯏꯅ ꯀꯃꯥꯏꯅ ꯊꯥꯕ ꯀꯣꯃꯦꯟꯇ ꯍꯥꯏꯔꯛꯑꯣꯀꯣ ꯃꯌꯥꯝ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯊꯥꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ